Hajik Chathari Belana, Sida Ikang Kangotana, Santi Lady Hidaka, Torbung Banglagi, Uzaka Itaida, Ikang Kangotana, Narang Satara Riba Bomb, Amasung Mumaka, Paki Tawangasi, Mara Pipi Mamas in the Tamoy Sona Yazaning de Maramdi, Manipuda Uzi, Santi Lady Hidana, Governor Lilita Lady by Sinin out Singu. Mumaka Pakaran Yamdara Posida, Mayum the Hunting Bayare, Hidaga, Makoina. Karas hapaba haitare ko dakai thaina singba mafam singsida IDP singsibu khara moisu masage mayumda lainana binta changba hawraklaba matam masida ikhang khangawdana ngarang mumai amasung bomna singba landara pa asida kusik phawda Manipur governor amasung India gi prime minister home minister na ngarang thoiba thodo asigi matangda langlang langjin ama phawba puthokpidana kusik phawba tumina lekhokpa asi Mama we singa koina tamoy songna yajaningde maramasina samro baithenda samro apun ba mera pabi amasung liliki sininaw singa loina na akan ba kungjang kaya makan makha chatharakani aduga maruoina ngarangi thawdok asida akhoigi Manipur police central force commando singa sina tampakta na magthuna phaba jingdana karigi mathawna upangam dribano haiba masigi matangda munna mutang khada biraga Kogi Manipur ki Central Force ta laibiri ba isini naw singna mama laiba ki damakta tampakta lairiba praja miyam da yingbiri ba miyang sida samana na singda sumathawna pudo ga yingbiyo ba sida da kallaga hero sabagi thabak se topiro ba aduga ngasi ngarang thokiba thokdo ase Manipur ki uji paliba governor eke ballana sabtaba pakuma ma pirak tri phawpa mera paibi sing CSO sing club organization club jalaga bakhan makha kaya gi kungjang jangselakani haibasi samarong nawe apunba mera paibi gi side tagi section 1 thamjari masiga loina na ngarang thokiba nongwai kapagi thogo